tang kun ni pan ai kun mi si ias ta ai ro sing ya put balo em suna dai mai da han han da phone mi ga sigi mangoi na koi gi mamang gi numit hai ba tare matam gi in kunja sing ma sa pan kumanga gi august tha da thokiba adu gumba chem gi ba sak tang bu cheng tang bu thogo manipur da thokshaba prothoksin apalom da matam dugi karbar wala singna thadok kimna mar moraga kuchim gi ba manipur da sak tang bu thogo thokiba hai thogo adu da lamdam masigi mahiroi sing amadi lebak myam na hongnaru bunai dana pali ba lenga ki ma changchili ki ba adu ba hau adu thawai na pantha pi ki ba athogu mari bu ningsim boina ai koina sei kudi august tang putre asi chakla khum che ningsim thoram haina pangthok kana ngang ki pangthok re masigi hek nongan ba hai bu dingasi august ki tang kunipan in kumjali sing so pan ma gi min asida mahiroi sing gi mihut ama ai koi gi lei pragadi ai koi na sanction level any manipur gi issue thogla iba thogdo wathok singa ai koi gi ba tabi na ba leiroi haibna singba su wakhalon kya stegi mana wakhalon sing kunchil matungda manipur gi leimai da in kumjali sing sa pan huma gi august ki tang kunpan da all manipur state union msu ase manipur gi leimai da safong laki msu safong lak podagi msu gi ai koi gi mamang taki msu gi thomi sing na ngasi thoba manipur gi apun magi saktam kanana ba amadi mahiroi sing gi phanana ba mangon chat uba tungda kai thokani amadi tawakada ba thabak thorom sing manipur gu sakhana ba aduga mahiroi sing hena problem mi mangsin thana ba gi namta thorom kya ma sangsin lani amadi thabak thorom kya ma tawbiramni asmai tawdana ngasi hawrak le ba khoina su amadi tungda hawrakada ba mahiroi sing na su msu na ngasi ai gi manglam chati ahlaman sing na tawbiram thudang adugi liklam chat ado satpaga loinana manipur gi issue sing manipur gi integrity gi wafam lakpa matamda amadi mahiroi sing gi sakhona lakpa thabak thawai khudimakta emsuna angam ba thawang lojagani habu jage aduga hojik manipur da burning issue ama oidiba census amadi nrc sigi matang da su emsuna lebak myam sanction lakpa koina hojik census tawgani haina census exercise tawreiba asida ai koi gi lebak myam na hena khangnare madudi census si kai gum tawki taragadi koi da matin sopa koi gi sahi ahum helang laba kangum ki ra lalasi top mya sa sing mapalam ni sanction lakpa mar kan da koi internet communent ke lai sagala kan da koi lalasi tholam na sing asi moksu manipur da tangdu leita da ba manipur koi gi sa gi lam da koi ko khang da ya si leibna mar kan da koi census tok salu taragadi ai koi da mangjawa lai aduga census tok ba ya jangsi lagli ba nrc na tawgadam ni han sanction le myam gi khongchang da emsuna chapchana still lepak loina ne emsuna angam ba thakta myam gi support tawgo loina na koi thabak thong ching ching gi hawo khomsi